January thagi manungda Speaker Saita Bertana CM oirakpa yai haina na koinana MLA Laure Mamramesorna phongdokhre chinda lauraga thabak tawdabadi pamde thabak tawraga singtha birakpadu nungaiba fawi Speaker Saita Berta IDP singmu mayumda masing suna hanjulhanba amasung highway singda free movement ta honba ngamdana suru naishilaga kumja 2025 loisinkhre 2026 lakle May 3, 2023 da All Travel Student Union Manipur Atsumna Travel Solidarity Mass haiba khongchit sing chingi district khara da maru oina Kuki jo proof na namna taba mafam sing da chatkibagi matungda Churchandpurgi Valley da saruk yakiba sing na Torbung Bangla fawba laktuna mafam asida leiba maitegi yum kai amadi dukan chingba mai thaba khaktana tuna thawai manghanaba temsin narakpadagi chingjaw khonba langmai dauna chandorak tuna achawbalan oirakhrabasung ngasi chahi ani makhai hanjilaklaba fawbada Manipur amasung union lengang na waroisin puraktabadagi ngasina loiraba chahi sigi manungda National Highway singda mausagumna free movement tawba yakhidre amasung relief camp singda jingjafumla holakliba IDP singum mapung phana masagi mayum singda hanjulhanba ngamkhidre Cheraksida March 21, 2022 da lingkiba Manipur lengak fawa suspended animation da thamlaga union lengak na hakthengna na khuthingjinba President rule gi lengak chalai raklabasu ngasi fawa kumja 2025 ki aroiba miku fawbada masak thokpa ahongba mata purakpa ngamkhidre maram sing asina mathang thagi taragani thoida lokba banda IDP amasung kokomi na miyamga loinana thomjilaktuna governor gi chapchaba machin hangnaba honaragani haina kokomi na ngarang lauthokhi anauba chahi gi mangoina na pokhaiba yaba potlam kg chama yangkhai fagatkhre anauba chahi gi mangoina na cheksin tharong lokhutpa oina Rajasthan gi Tong Police K District Special Team DST na thiba humgi thabak chathaba amasung achat awok check tawbada gari amadagi pokhaiba yaba ammonium nitrate kg chama yangkhai cartridge chani amasung safety fuse wire bundle taruk phagat pangamkhre hairi polam sing asiga loinana faraba myo ani edu Rajasthan gi Bundi district tagini makhoina pokhaiba yaba polam kaya anauba chahi gi mangoina na puduna chatlamba si chinglaningai ni amasung makhata na mafam kaya da security ki cheksin tharong lokhulagani haina Rajasthan Police na phongdokhi intelligence ki pauna phongdorakpada myo ani asina puduna chatlamliba yamlaba pokhaiba yaba polam sing asi kanagumba amada sinanaba pubo oigani mamangda security force amadi security agency singna terror module kaya thugaibada terror module sing asida loramliba pokhaiba yaba polam kaya asi tongan mafamdagi khomjinduna thamlambani khangmangamkhibanya maram oiraga hena nungnangba poknari Prime Minister Narendra Modi na pungkharagi khongchata Manipurda laklamkhi adubulana sigi waroisin purakhide May 3, 2023 dagi Manipurda tamthiraba kanglumasel gilan thorakpadagi Manipurgi miyamna amasung laiba asigi opposition party singna Manipurda chatuna watho asigi waroisin purangnaba Prime Minister Narendra Modi na honadre haiduna akanba wafam sing phongdongnarakpadagi ngasina aroiba numit oiriba chahi 2025 ki September 13 gi nong chuba nungthil amada pungkharagi khongchata mag Imphal da laklamki magi khongchat adu Mizoram gi Aizol dagi Churchandpur fawba helicopter na laklaga mafam aduda miyam tinba thoramda wanganglam laga Imphal gi kangla tamna laknana ba thorang tawkhibani adubu nongchinggi fibam phattabadagi Mizoram gi lengpui airport gi Imphal airport laklaga tidim lambi da Churchandpur fawba chatluraba matungda kangla da lakhibani wathok asina chahi ani makai helaba matungda magna state asida lakhiba oirabasu watho asigi warusin purangnaba wafam amata kangla da pangthokpa thoramdasu phongdoklamkhide amasung IDP kharaga unakhibadasu phongdoklamkhidabani Mahaki telaba khongchar asigi manungda February 13, 2025 tagi President rule thamlakliba Manipurda lengaklon makhalasi makha sangthakhigani natragana khangtapta loisilaga mahaki party ki MLA singna luchingba anauba popular government ama semalagani haibigi matangda suwafam amata phongdoklamkhide masigi mathakta mahaki party ki state ki thaupuba sing amasung MLA singa sumifam na chingba pangthoktuna state asida hojik oriba phibamgi matangda khana nainabasu tawramkhide Nipan khakta ngariba yauna angang ahum angang singi mama ani amasung nupi amabu tamthina hatlaga barak May 3, 2023 dagi haurakiba Manipur gi lan yamna kangkhalakhiba tanja kumja 2024 gi November 13 gi nungthil pung ahum lom tarakpada marku ki terroristna Jirbam gi Boroberka subdivision gi manung chan baja Kurador Karong na laiba mitek singi yumai thaduna mioi ani hatkhra matungda tha nipan khakta ngariba yauna angang ahum amasung nupi ahum phaduna pukhraga hatoklaga barak turalda thadarakpadagi mathang phangkhiba thodokki matangda NIA case ama lokhatuna investigation chatharagli amasung chenaba mioi khara fare hairabasu kumja 2025 ki December 18 fawbadadi case asigi matangda NIA gi maikai degi mari leinaba court wal chathanabagi damak charges
ꯊꯥꯡꯒꯠꯂꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯇꯩ ꯃꯅꯥꯎ ꯑꯃꯕꯨ ꯄꯣꯠꯁꯦꯝ ꯇꯧꯏ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯥꯔꯕꯤ ꯑꯪꯂꯣꯟꯒꯤ ꯍꯧꯔꯥꯘꯥꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯦꯂꯣꯒꯨꯔꯤ ꯃꯨꯟꯗꯥ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯊꯥꯡꯅꯆꯤꯡꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯛꯇꯗ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯗꯨꯅ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯒꯥꯔꯗꯤ ꯕꯤꯔꯣꯋꯥ 43 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯤꯔꯥ ꯕꯤꯔꯣꯋꯥ 38ꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯁꯨꯄꯔꯁꯇꯤꯁꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯁ꯭ꯀꯣꯔꯄꯤꯑꯣꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞꯄ ꯍꯕꯤꯜꯗꯥꯔ ꯑꯃꯁꯨ ꯐꯥꯔꯤ꯫ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯋꯥꯡꯈꯩꯒꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯕꯤꯜꯗꯥꯔ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯁꯨ ꯄꯨꯂꯤꯁꯅ ꯈꯨꯔꯥꯏ ꯈꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯇꯣꯟ නිꯐꯨꯒ ꯀꯧꯕ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯕꯤꯜꯗꯥꯔ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯣꯠꯄ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯔꯦ 100 ꯍꯦꯟꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯀꯟꯇꯥꯃꯤꯅꯦꯇꯦꯗ ꯑꯣꯏꯔꯕ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯔꯦ ꯑꯃꯁꯨꯡ 100 ꯍꯦꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯂꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯟꯗꯣꯔꯗ ꯂꯩꯕ ꯕꯒꯤꯔꯊꯄꯨꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 25ꯗ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯏꯁꯤꯡ ꯊꯛꯄꯗ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯑꯃꯁꯨꯡ ꯍꯩꯅꯗꯕ ꯐꯥꯎꯏ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯥꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯦꯟ ꯄꯥꯏꯞꯂꯥꯏꯟꯗ ꯂꯤꯀꯦꯖ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯤꯀꯦꯖ ꯑꯗꯨ ꯄꯥꯏꯞꯂꯥꯏꯟꯒ ꯅꯛꯅꯅ ꯇꯣꯏꯂꯦꯠ ꯁꯥꯖꯤꯜꯂꯝꯕꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯆꯪꯂꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯗꯤ ꯐꯠꯇꯕ ꯄꯣꯠꯂꯝ ꯀꯌꯥꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯣꯠꯁꯤꯟꯍꯟꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯀꯠꯅꯈꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯀꯥ ꯍꯦꯟꯅ ꯑꯣꯕ, ꯈꯣꯡ ꯍꯥꯝꯗꯕ ꯑꯃꯁꯨꯡ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯂꯥꯏꯑꯣꯡ ꯎꯠꯂꯛꯈꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯍꯟ ꯌꯥꯗꯚꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2 ꯇꯦꯡꯕꯥꯡ ꯄꯤꯔꯒꯅꯤ ꯑꯃꯁꯨꯡ ꯑꯅꯥꯕꯁꯤꯡꯒꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2025ꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ 3 ꯁꯤꯅ ꯐꯪꯂꯦ꯫ ꯉꯁꯤꯅ ꯂꯣꯏꯕꯗꯒꯤ ꯑꯔꯤꯕ ꯆꯍꯤ ꯑꯣꯏꯔꯒꯗꯕ ꯀꯨꯝꯖꯥ 2025ꯀꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯅꯤꯗ ꯃꯤꯑꯣꯏ 3ꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ꯫ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯤ.ꯑꯦꯁꯅ ꯀꯣꯜꯂꯤꯕ ꯇꯣꯏꯕꯣꯡ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯀꯥꯔꯟ ꯇꯧꯔꯨꯕꯅꯤ ꯍꯥꯏꯕ ꯄꯤ.ꯑꯦꯁ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯇꯣꯡꯂꯥꯟ ꯕꯦꯡꯛꯗꯒꯤ ꯀꯥꯏꯂꯥꯜ ꯑꯄꯣꯛꯄ ꯊꯥꯡꯒꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯖꯦꯗꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯥꯏꯀꯠꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯉꯁꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯀꯣꯠ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯇꯔꯤꯖꯥꯡ ꯚꯤꯂꯦꯖꯇ ꯆꯦꯟꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ (YMA)ꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯇꯥꯁꯤꯟꯕꯗꯒꯤ ꯃꯁꯤꯕꯨ ꯊꯧꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯦꯜꯄꯔ ꯀꯟꯕ ꯉꯝꯗꯅ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯁꯤꯔꯒ ꯌꯥꯎꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯣꯛꯈꯤꯕꯅꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯍꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀ꯭ꯔꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯈꯠꯂꯨꯕꯗ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯕꯨ ꯊꯧꯔꯛꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯦꯡꯀꯣꯟꯄꯥꯡꯗꯒꯤ ꯂꯝꯂꯥꯟꯁꯥꯡ 43 ꯑꯄꯣꯛꯄ ꯂꯤꯌꯥꯟꯈꯣꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯦꯡꯁꯨꯋꯥꯟꯄꯥꯎ ꯑꯦꯂꯥꯏꯁ ꯖꯤꯃꯤ 52ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯔꯦ ꯇꯝꯅ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯗ ꯍꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯌꯧꯔꯝꯗꯥꯏꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤ ꯇꯥꯁꯤꯟꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜ ꯑꯁꯤꯕꯨ ꯒꯨꯟ ꯔꯤꯚꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯠꯌꯦꯡꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯤ ꯑꯃꯗꯤ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣꯅ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯑꯣꯏꯁꯤꯡ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯗ ꯆꯪꯂꯛꯄ ꯊꯤꯡꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨ.ꯑꯦꯁ.ꯇ ꯆꯪꯂꯛꯄꯗ ꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯂꯤ ꯑꯃꯗꯤ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣꯅ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯌꯥꯝꯕꯨ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯗ ꯆꯪꯂꯛꯄꯗ ꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯪꯕꯗ ꯊꯤꯡꯕ ꯊꯝꯂꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯤꯕ ꯑꯁꯤꯅ ꯀꯟꯇꯤꯅꯦꯟꯠ ꯑꯅꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯒꯅꯤ꯫ ꯃꯥꯂꯤ ꯑꯃꯁꯨꯡ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯥ ꯑꯁꯤꯗ ꯂꯩꯕꯥꯛ 90 ꯔꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨ.ꯑꯦꯁ.ꯇ ꯆꯪꯂꯛꯄ ꯊꯤꯡꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯂꯛꯄꯗ ꯊꯤꯡꯕ ꯊꯝꯂꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ.ꯇ ꯆꯪꯂꯛꯄꯗ ꯊꯤꯡꯕ ꯊꯝꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯔꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯄꯦꯂꯦꯁꯇꯥꯏꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯥꯁꯄꯣꯔꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ, ꯅꯤꯖꯔ, ꯁꯤꯔꯥ ꯂꯤꯑꯣꯅꯤ ꯑꯃꯁꯨꯡ ꯁꯥꯎꯊ ꯁꯨꯗꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨ.ꯑꯦꯁ.ꯇ ꯆꯪꯂꯛꯄ ꯊꯤꯡꯂꯤꯕꯁꯤ
singbu tachi tawoina tawbi haibagi maraldagini. Sub-Saharan leiriba Mali amasung Burkina Faso ase military na leingakpa leiba ama oibata natana matam chupada America gi mayokta leptuna lakhibani. Suba World War thoknaba mai chuganu haina Zelensky na warning tawrakre. Suba World War thoknaba mai chuganu haina Ukraine gi President Vladimir Zelensky na India yauna malemgi leibak kharada warning tawrakre haina phongdorakli. Kiev Independent gi report singi matungina Russia na handak Ukraine na Vladimir Putin gi yumda drone Marfu Taramathoi romna landaraktuна Putin bu hanaba honorakre haina chawna maral sirakhibanani. Adubu Ukraine na Vladimir Putin hanaba drone gi attack chathakhiba leite haina sengdoklabaso India yauna malemgi leibak kharana Ukraine gi thawong adu aranbani haiduna yaningdaba phongdoknarakibani. Zelensky na India UAE amadi atay atopa leibak singna Ukraine na Putin gi yumda landai hairiba wafam asi leiba anigi marakta lan amuka hena kankhat hannaba honarakpa thawong amani thokani hairi.